अहानबदा यामना मरुइबा अपडेट अमा कंगला पाउडुगी लखुचगे कुकी मिलिटेंट्सिंगना सिनाम कोमदा नोंगमै काप्सिलाख्रे मितै मसा अमा थिबा खंगदना लेरि ngasi nungtin pung ahum ga makai rom taba matamda Imphal East district ke manungsana leiba kongbo maru manakki pangai makha sinam kom area da kuki militantsingna nongmei kapsinduna landarakre kulai matik sana paiba kuki militantsing aduna kongbo maru sinam kom area da ising thenbi sanjelokna singba mitai singna taba phumda kan bomongda nongmei kapsilakhibani bom yauna nongmei masing khangdana kaptharakiba aduda khulngakpa volunteer singna su handuna nongmei kapnaki nakala nimakta ahenba forcing thomjinna rakre hojik phawgi oina asok apan misimina yawbagi paulaitri nongmei kapna rakpa asina maram oiraga mafam asigi akoibada leiba khunjasing lanjenaba yawre presna phangba thajaba yaba pawda thodok asida yumnam khunodagi mitai masa ama thiba khangdana leiri hairi aduga mathangi update asina tongan mafam ani da mioi ani siramle tongan mafam ani da mioi ani siramle amagi haksang masak khangba ngamdri thodok sing asigi matangda presna mari leinaba police station sing dagi phangba pawgi matung inna ngasi yupung ni 5 minute kulom taba matamda Thobal district ke Lilong police station ki manungsan balilong kalai khongi lobuk meyai da mioi ama siraga leiramle leikhidraw mioi adu Soheb Akbar sahi kunga mari apokpa Nasir Khan kawi Lilong Singjaw manaktagini haidi asibaksang adu ngasi ayuk miyamna thengnarpadagi police na pawpiraba matung police laktuna lokhutki adubu imung manungga yamna yanaba purakpadagi imung manungda adum laukhre hairi mahakni saka hena sizinabadagi siba oiramgani haidi थाजनरी अदुमकपु सबसाबा पाउदी फंगबा ngamdri amarom dangarang numidang Imphal East ke khurai hekru mokhongda mioi amasu siduna leiramle asiba haksang adugi manakta syringe amasu taduna leiramba thengnaki mahak overdose oibadagi siba oiramgani haina थाजनरी mahak hojik phawbagi oina maming matha sabsana khangba ngamdri police na lokalaga jenim smoke ta thamkhre hairi aduga mathangi update asina kuki inpi manipur gi wafambu mitei insurgents forum na yaning deba phongdokre kuki inpi manipuri kimna thasi kunga manga da serol ama thoktuna India government gi pukning singsinduna pongkibu wafam sing aduba mitei insurgency forum na kan yaning deba phongdorokli forum asina thadorak pa serol ama na hai kuki inpi manipur na thadokiba serol aduna hojik chathribe manipur gi irang asiba mitei na thokan bu oina center da lan na uhannaba hona kiba adu nokningba puki Imphal Dimapur lambi gi sapar maina amasung kobru leikha ani gi marakta maru oiba thong ama sakti leiba bom sijina duna thugaine bu huna kiba adu mitei na tawbu oina uhli masima kimgi yamna sauna oidaba nangbo wafam amani haidi kuki singna mitei da sathariba thawung singi matang da baladuna kuki narco terrorist singna thasi ki tang taraga turukta Imphal jeri lambi gi kaimai marakta oil tanker amadi gas tanker singda nongmei kapsinduna driver ani sokhan ki amadi tanker kaya na amang ata thokan ki masigi matung thasi gi kunga marida ahingda amu kuki singna namna khundariba mafam ama oiriba sapar maina amasung kobru leikha ani gi marakta national highway gi yamna maru oiba thong ama buma pangan kanba bom sijina duna amang ata thokan ki masida maram oiduna Imphal da lakada mal yawba truck kaya ama sanglakpa yadana punduna leiki amadi kuki narco terrorist singna kuki dominant area da gi husian ba poram sing tampakta chelakada ba turen gi sing da tharaki ba thong sing laikre hariba thong khara asimak na sathariba terrorist ki thong sing asi kuki narco terrorist na sathabani Manipur gi chief minister and Biren amasung Meitei organization na tawbonate haiba mayek sengna utli haina su serol asina phongdoragli maram asina kuki terrorist sing asina makhuigi phangloidaba manglan amagi makhada Manipur da sathariba hingsagi thaudok-sing asi khudakta lefanaba India government gi makhoigi mathakta athuba matamda action lobiyu haina su mitei insurgents forum na center da pukning singsinkhre video sing bibagi damakta mayam pumnang pu amuk hana thagachari no update ki damakta online Manipur YouTube channel asibung sibitna subscribe to thank you so much.